Ngarang pulis na fajaluba imagi mairagi convener T.H. Sujata ngarang thadorkre. Manipur University gi ngasi December tang 10 da leba exam sing postpone tawkre. Nakal khudingi ki yenglaga Manipur da thokleba irang ase athubada loisenaba honari haina Union Home Minister Amit Shah na Manipur Legislative Assembly gi Speaker T.H. Chathadwri da thajal pirakle haidi. Se lana sizinaramba amadi staff kya lana hapsilambada chenaba miyoi amabo wapham gi chairman oina hablakpa yaningdaba phongduktuna wakan mi phongkhre. Education S ki Joint Secretary na thokpa order amagi matungina DM College of Science ki Associate Professor Kumar Board of Secondary Education Manipur wapham gi chairman oina hapkibabu yaningdaba phongduktuna wapham gi staff singna ngarang wakan mi phomduna khongjang sangsungkhre. Khongjang adada saruk yakhiba staff singna phongdorapugi matungina hariba miyoi ase engkumja 2017 da wapham gi secretary oina appoint tawkhi 2018 da wapham gi interim chairman oina amuk thaupuhanki maduda HSLC gi result tempering tawbugi wathok thokibaga mari leinana suspend tawkiba misak ama oibata natana wapham gi staff kya lana hapsilamba amade sel lana sizinarambagi wathok laikhraba miyoi amabo chairman oina hapagi mahutta matik chaba miyoi amabo board asigi chairman oina hapiyo haina phongdokhi. IM amadi ZUF anigi marakta nongmai kapa lep naba miyamgi mafam pangthokre. NSN IM amadi Zelarong United Front ZUF anigi khulai paiba lanmi singi marakta yamna toina khut thonabagi thodona maram oiraga ngarang none district ki longsang kaiguyang village community hall da Rongmai Naga People's Organization sinduna emergency consultative meeting ama pangthokre hairi. Mifam aduda Rongmai Naga People's Organization Manipur Assam amadi Nagaland gi maru oiriba miyoi sing khul singi Chief sing amadi CSO singi lusingba singsu saruk yakhe. Mifam aduda saruk yakhiba singna wangangba matamda phongdokhibadi NSN IM amadi ZUF anigi khulai fiber lanmi singi marakta yamna toina khut thonarakpa sina none district ta leiriba miyamda mipaiba amadi leitadaba kya pohalle. Hauji Christmas kumhai matam oirakpa amadi mahiro singi sahi gi aroiba exam thabagi matam oirakpana khulai paiba singi marakta makhatana khut thonaba lepiyo loinana makhatana misam miyamgi apambagi mayokta leraglabadi lup animakta miyamna mateng pangdabaki pire phawbolorakani haiba wapham sang phongdokhi hairi. Ekar yangkhai manga da tharamba popi sing yanthatuna mangankre. Manipur Police amadi Forest Department ki apunba team amana Ukhrul district ki manung chanba Sihai Khulen khulda Chatha ki drive ta ain kaina lam ekar yangkhai manga da tharamba popi pambi sing yanthatuna mangankre hairi. 1961 da base year oiraga Yumthong khudingi ILP ki drive Chathadwri hairi. Manipur na India da 10 crore matungda central government na Manipur gi dama paikhalakkiba khwaidagi asoba thabak sagi manungda state would pirakhiba dugi matungda ILP pirakpa sesu amani haina CM na phongdokre. ILP habisi sada 95 tribal oiba state ta pifam thokpa dubu Manipur gi oina su general population da sada 50 hena lairubasu lamda masigi yelomi singi damak center na khanbiraga ILP asi pirakhibani haiduna Chief Minister na center lenga pu thagapa phongdokhe. Chief Minister na makha tarduna hai waikhu culture na Manipur asi manglom da sangsinba ngamloi amata oina punsinduna chaukhatpa ingtapa Manipur ama ohenaba honamin se haina su phongdokhe. Taramadu da saruk yaduna Home gi Joint Secretary M Beton hai kumja 1961 gi December 31 da base year oiduna Yumthong khuding sangduna tangkak naina ILP sek tawba horagane. Manipur da ILP sanaba haukraba matung kanang phawbada offline amasung online gi khuthangda punna miyoi lakh taret lising humdraung ga sani kunthraga tareta ILP issue tawkre. Hojik phawbada pidiba pass ase temporary regular labor amasung special ILP haiba category singda issue tawbani. Hojik phawbada ILP da rupa crore 13 rot khonggot pangamkhre haiba loinana Manipur da ILP sana sahi manga mapung pharakpaga mari leinana mathang sahi gi January phawbada tongan ba awareness campaign yauna thorong kya pangthokane. Masigi manungda ILP drive su tangkang naina sathagane haiki.